Directorate of Printing and Stationery na state asigi ihan hanba paperless office oiba ngamkre. Digital gi mateng lauduna office asida yariba makai che changdanaba angamba thakta hotnagani haina directorate asigi director ngangbam Robin na thamlakli. Directorate asigi ya school police lane da leiba office ta pangthokba pawgi mifam amada director Robin na phongdokhibada paperless office haiba asi che amata leiroi haiba nate print tofam oibana office asida che di adumuk mathau tai adum oinamak yariba makai che changdana bu hotnagani haiki. Mangna makha taraduna matam amada lenga ki gadget namnaba tharakpa matamda che da tharaklami adubu hojikti lenga ki oiba e office lakpadagi portal asida tharakle mayamna su che tharakpa matamda office asigi email da natraga whatsapp ki khuthangna thabirakna khanghalakli.